everyone, welcome back to my YouTube channel. मैं promote तराम नोट चली तो खुरम चली तो खुद तपोत पाई बेस ने फसना खुरम याद रहे अदो ngasi se कनो ने बा ये लोशन ना तो videos ना मगे अदो आई ngasi se election की vote हाप चतोई ने बको अदो गना हांगे इन्हें video हाप ngam दबाई मरम सोदम आई मथंगी वीडियो दा हाइजरके ngasi sina aigi give away gi result to adu oina ngasi video da oina haidoge मैम दो video से लोइबो जेंगो ai ngasi result हाइरक तोइने दो ai हाना बोर्ड अब तक पो पिथोगे बको दो अदुम aigi हाना तमम कॉलेज ता मागी पोलिंग स्टेशन दो ताए बको अदु दुगी दुगा चतोइने ममा ओइ एक ता हापुरे दो ai vote हाबाई सिगी कुर्ता कॉटन की इचम चम न समसेले हाना ऑफिस से चल मैं अमन बने अदम हाइदी यामन मन बोदी नते दुगा सिगी इयरिंग्स मचा से सिजलगे अदो आई से हुजिक तो माइ मिट पुदी खरा लोशन लोरे बा अदो हुमांग कारे तो सम से फजल लगे कइनो आइदी सम थादोक तो आमना साये बा हुजिक से द सम फजल लगे अदो आई यमतंग सम से हाना रेडी तौरुके आई लोशन लोरे सम से सुमाने सुम फजल ले ओलांगे बको अदो आई हुजिक असि कुर्ता से सेलबनी ना सि आउटफिट ओला केराको किरुरे अदो सिगी खंगुप से तोंगनी जुक्तगी थाबिरकपने बसिकिसेको सिगी आइदी सुमाइना समर मतमदा ओलांग थादा कुर्ती गुंबा कईगुंबा शूट गुंबा सेलकवा मतमदा सुमाइना जुती नत्रगा सुंबा फ्लैट से जुम पामजेबको अदुदुना आइगी सिगी से समर गी ओइना अदुम कुर्ती सेलगा सु जाम साथिना चानारनी अदुगा एनी ड्रेस का सु चानारनी अदुगा शॉर्ट कुर्ती सेटपदा सु जाम चानारे सिगी डिजाइन से ओदके अदो मैम जुकी वेबसाइट से फंगिसे फजा फजा खंगु बैग अदुगा शूज असिना चिंबा वालेट मखल मखल की लोई फंगने बा ऑफिस वेयर अदुगा कैजुअल वेयर टोट बैग मखल मखल की लोइना लेरेको अदुगा जुकी ब्रांड से मैम दसु अमुका हाइजरमगे सिसे प्राउडली इंडियन अमनी अदुगा 100% vegan ओइबा अदुगा मागी प्रिंट सिंग सिसु इंडियन हेरिटेज से इंस्पायर ओइबा प्रिंट ngaतने बको अदो मैम सिदा माई वेबसाइट से साइट थोन जरमगे सिदा चंबिरगा अदुम अदुम नि अपाम प्रिंट अदुम खलगा यूज तो यागनी बा बैग से पूरानी का हम हाइदी सिंपल दा ओइना आइगे जुकी खंगु से प्रिंटेड ओइना दुगा सिगी प्रिंट्स ने स्माइना ओइना तुम फ्रेश का चाना है कि अदुदना सिगी सोल्जर बैग मचा से ओइना पूरानी याला सुजाय अदु के साइन पायर का सुजु जाय अदु का सिंग बोतल मचा मा अदु का तुम आइगे वोटर आईडी के का हपचले सिगी चेन चु यावता सिसे ओइना पूरानी अदो आइगे खंगुप सिगा बैग सिगा आइगी कुर्ती सूट सिगा चाना ब्रागा मैम दो लके अदो मैम आई हुजिक लोशन बलोरे अदो मैम आई हुजिक थोगे पापा सुगाइना लेरे कईगुबा मैम अदो मैम की नुंगायो पाव अमना मैम ना एनी जुकी प्रोडक्ट पाम्बी बतारगदे आई डिस्क्रिप्शन दा मागी वेबसाइट की लिंक सु हापचरमगे अदुगा मागी YouTube चैनल की लिंक सु हापचरमगे अदुगा डिजाइन अनि खनबे यागनी YouTube चैनल दा मागी एनी अनोबो डिजाइन लॉन्च तौबो खुदिंगी वीडियो सु हापने बका अदुगा मैम अदुगा मैम ना 10% ऑफ फंगबीगने बा आइगी कूपन कोड YTSUPRISAM 10 असी सिजनरी 10% डिस्काउंट लेगने इंस्टेंट डिस्काउंट होइने बको जुकी वेबसाइट ते एनी जुकी प्रोडक्ट लोबो मतमदा आइगी कूपन कोड से स्क्रीन दे सु थोन जगरे डिस्क्रिप्शन दे सु हापचरमगे अदो मैम सिजनबियो हम साथीना नुगाइबनी जुकी पोचे एगोंदि वाइ चाइना लेरे जुकना हाइदि सिजनबो नुगाइबदनो को अदो मैम आई हुजिक थोकना बतारगे बागा चतोइने बांगाइना इगा मैचिंग vote hapame bako mi su samam de ai mang na mi mari khuk le me ado sa tora hapame phok lore lo papa su ada scooty purak na lere o si ai na to mama college to ni ku ide oi ma chahi kya ma tung de changai no khang de chahi
ꯃꯉꯥ ꯍꯦꯜꯂꯦ ꯁꯤ ꯂꯥꯛꯇꯕ ꯑꯩꯅ ꯍꯥꯏꯗꯤ ꯀꯣꯂꯦꯖ ꯊꯥꯗꯣꯔꯛꯄꯁꯦ ꯃꯉꯥ ꯍꯦꯜꯂꯦꯕ ꯇꯔꯨꯛ ꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯐ꯭ꯂꯦꯠ ꯍꯣꯁꯇꯤꯡ ꯇꯧꯔꯝꯃꯤꯅꯤ 13 ꯑꯣꯒꯁ 15 ꯑꯣꯒꯁט ꯁꯤ ꯂꯩꯔꯦ ꯅꯪ ꯀꯤꯆꯤ ꯉꯥꯏꯕꯤꯔꯅ ꯉꯥꯏꯕꯤꯔꯅ ꯍꯥꯞꯄꯦ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯅꯣ ꯃꯌꯥꯝ ꯑꯩ ꯚꯣꯠ ꯍꯥꯞꯄꯨꯅ ꯍꯜꯂꯛꯑꯦ ꯃꯈꯨꯠꯁꯦ ꯀꯃꯥꯏꯅ ꯇꯩꯁꯟꯕꯤꯔꯛꯑꯦꯅ ꯁꯤ ꯆꯨꯅ ꯈꯔ ꯅꯤꯡꯗꯤ ꯂꯩꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯄꯒ ꯑꯩ ꯈꯨꯠ ꯍꯥꯝꯗꯨꯔꯒꯦ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯝꯃꯦ ꯃꯃꯥꯅ ꯑꯗꯣ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯌꯦꯡꯉꯒ ꯍꯥꯏꯔꯛꯀꯦ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯟꯆꯁꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯆꯥꯔꯅꯤ ꯑꯗ ꯑꯩꯒꯤ ꯌꯦꯔꯨꯝ ꯑꯐꯨꯠꯄꯁꯤꯗꯤ ꯑꯩꯅ ꯌꯦꯔꯨꯝ ꯑꯐꯨꯠꯄꯁꯦ ꯑꯗꯨꯝ ꯑꯌꯨꯛꯇ ꯑꯃꯨꯛꯇꯤ ꯆꯥꯏꯌꯦꯕ ꯑꯩꯅ ꯕ꯭ꯔꯦꯛꯐꯥꯁꯇ ꯆꯥꯍꯧꯗ꯭ꯔꯒꯅ ꯗꯤꯅꯔꯗ ꯅꯠꯇ꯭ꯔꯒ ꯂꯟꯆꯇ ꯑꯗꯨꯝ ꯑꯩꯒꯤ ꯁꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯍꯤꯟꯖꯥꯡꯁꯦ ꯑꯌꯥꯝꯕꯅ ꯀꯥꯡꯁꯣꯏ ꯆꯥꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯣꯁꯣꯔꯤ ꯀꯥꯡꯁꯣꯏꯒ ꯀꯥꯔꯣꯠ ꯑꯈꯥꯕ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯇꯧꯔꯒ ꯆꯥꯛꯁꯦ ꯆꯥꯔꯅꯤ ꯑꯗꯣ ꯑꯩ ꯆꯥꯛꯇꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯦꯀꯣ ꯑꯩ ꯍꯥꯟꯅ ꯆꯥꯔꯝꯕꯗꯨꯒꯤ ꯈꯔ ꯇꯧꯅ ꯂꯤꯛꯊꯔꯦꯕ ꯖꯤꯝ ꯆꯠꯄꯅꯤꯅ ꯑꯗꯨꯒ ꯑꯃꯨꯛꯇ ꯁꯠ ꯂꯥꯎꯅ ꯂꯤꯛꯊꯕꯗꯨꯁꯨ ꯉꯝꯗꯦ ꯏꯁꯥꯗ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅ ꯅꯣꯡꯃꯩ ꯈꯔ ꯂꯤꯛꯊꯔ ꯑꯗꯨꯝ ꯆꯥꯏ ꯑꯗꯣ ꯑꯩ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯤꯗꯤ ꯑꯌꯥꯝꯕ ꯂꯟꯆꯁꯤꯗꯤ ꯑꯩ ꯀꯥꯡꯁꯣꯏꯅ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯣ ꯊꯥꯎꯒꯨꯝꯕ ꯃꯁꯥꯂꯥꯒꯨꯝꯕ ꯌꯥꯔꯤꯉꯩ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯍꯣꯠꯅꯔꯦ ꯑꯗꯣ ꯌꯦꯔꯨꯝ ꯑꯐꯨꯠꯄꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯣꯝꯂꯦꯠꯇꯒꯤ ꯑꯗꯣ ꯆꯥꯛꯁꯦ ꯁꯠ ꯆꯥꯊꯣꯛꯑꯦ ꯑꯩꯅ ꯑꯗꯨꯒ ꯁꯤꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐ꯭ꯔꯨꯠꯁ ꯆꯥꯕꯒꯤ ꯁꯤꯗ ꯋꯥꯇꯔꯃꯦꯂꯟꯁꯦ ꯑꯣꯏꯅ ꯆꯥꯔꯦ ꯇꯔꯕꯨꯖꯁꯦ ꯍꯧꯖꯤꯛ ꯁꯤꯖꯟꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯍꯥꯎꯔꯦ ꯑꯗꯣ ꯁꯤꯁꯦ ꯄꯞ ꯆꯥꯊꯣꯛꯑꯒ ꯃꯌꯥꯝꯗ ꯑꯩꯅ ꯒꯤꯐ ꯑꯋꯦꯒꯤ ꯔꯤꯖꯜꯗꯣ ꯍꯥꯏꯗ꯭ꯔꯣꯕꯅꯦꯕꯀꯣ ꯁꯤꯒꯤ ꯔꯤꯖꯜꯁꯦ ꯍꯥꯏꯔꯝꯃꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯔꯤꯖꯜ ꯐꯥꯎꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯒꯤꯐ ꯑꯋꯦꯒꯤ ꯔꯤꯖꯜꯗꯣ ꯍꯥꯏꯖꯔꯒꯦ ꯑꯩꯅ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤꯕꯗꯣ ꯖꯨꯛꯀꯤ ꯒꯤꯐ ꯑꯋꯦꯗꯣ ꯑꯗꯨꯒꯤ ꯔꯤꯖꯜ ꯄꯤꯔꯛꯑꯦꯕꯀꯣ ꯀꯨꯏꯔꯦꯕ ꯄꯤꯔꯛꯄꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯗꯕꯒꯤꯅꯦꯕꯀோ ꯑꯗꯣ ꯔꯤꯖꯜꯁꯦ ꯑꯩꯅ ꯁꯤꯗ ꯏꯔꯒ ꯊꯝꯃꯦ ꯃꯤ 3 ꯈꯟꯒꯗꯕꯅꯦꯀோ ꯑꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯃꯤꯡꯁꯦ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩ ꯃꯤꯡ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯄꯤꯕꯤꯔꯛꯑꯣꯕꯀꯣ ꯑꯩ ꯁꯤꯗ ꯃꯤꯡꯁꯦ ꯍꯥꯟꯅ ꯍꯥꯏꯒꯦ ꯑꯍꯥꯟꯕꯒꯤ ꯁꯤꯗ ꯐꯥꯎꯅ ꯂꯥꯛꯏꯁꯦ ꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡ ꯍꯥꯏꯀꯣ ꯏꯟꯁꯇꯥꯗ ꯂꯩꯕꯅꯦ ꯃꯥꯒꯤꯁꯦ ꯏꯟꯁꯇꯥꯗꯒꯤ ꯄꯥꯎ ꯐꯥꯎꯔꯛꯄ ꯉꯥꯛꯇꯅꯦ ꯑꯩꯅ ꯁꯤꯗ ꯃꯣꯏꯅ ꯕ꯭ꯔꯦꯟꯗ ꯄꯤꯈ꯭ꯔꯒ ꯕ꯭ꯔꯦꯟꯅ ꯑꯩꯉꯣꯟꯗ ꯃꯤꯡ 3ꯈꯛ ꯄꯤꯈꯠꯂꯛꯄꯁꯦꯀꯣ ꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯅꯣꯇꯥ ꯃꯣꯏꯔꯥꯡ and ꯂꯤꯂꯤ ꯊꯣꯏ ꯑꯍꯨꯝꯁꯦ ꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡ ꯃꯤꯅꯣꯇꯥ ꯃꯣꯏꯔꯥꯡ ꯂꯤꯂꯤ ꯊꯣꯏ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯝꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣꯀꯣ ꯅꯣꯏ ꯑꯍꯨꯝꯁꯦ ꯑꯝꯇ ꯏꯟꯁꯇꯥꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯔꯛꯄꯗ ꯂꯣꯏꯅꯅ ꯑꯦꯗ꯭ꯔꯦꯁꯀ ꯐꯣꯟ ꯅꯝꯕꯔꯒ ꯄꯤꯔꯛꯑꯣꯕꯀꯣ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯃꯨꯛ ꯑꯩꯅ ꯕ꯭ꯔꯦꯟꯗ ꯄꯤꯈ꯭ꯔꯒ ꯕ꯭ꯔꯦꯟ ꯑꯃꯨꯛ ꯅꯪꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯄ꯭ꯔꯗꯛꯇꯣ ꯊꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯅꯣꯏ ꯑꯍꯨꯝꯃꯛ ꯑꯗꯣ ꯒꯤꯐ ꯑꯋꯦ ꯐꯥꯎꯕꯒꯤ ꯃꯊꯪꯗꯁꯨ ꯒꯤꯐ ꯑꯋꯦ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯇꯣꯏꯅꯤ ꯈꯤꯇꯪ ꯃꯇꯝ ꯉꯥꯏꯅꯍꯟꯈꯔꯦ ꯍꯟꯗꯛꯀꯤꯁꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯌꯥꯝꯅ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯑꯦꯗ꯭ꯔꯦꯁꯀ ꯂꯣꯏꯅꯅ ꯒꯤꯐꯇꯣ ꯐꯪꯕꯒꯁꯨ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯑꯣꯕꯀꯣ ꯑꯗꯣ ꯑꯩꯅ ꯕ꯭ꯔꯦꯟꯗ ꯑꯃꯨꯛ ꯌꯥꯝꯅ ꯄꯤꯈꯤꯗ꯭ꯔꯕꯅꯤ ꯑꯗꯣ ꯃꯤꯅꯣꯇꯥ ꯃꯣꯏꯔꯥꯡ ꯃꯤꯅꯣꯇꯥ ꯃꯣꯏꯔꯥꯡ ꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡ ꯑꯦꯟ ꯂꯤꯂꯤ ꯊꯣꯏ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯅꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯂꯟꯆ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯇꯨꯝ ꯍꯧꯒꯠꯂꯒ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯄꯗꯣ ꯉꯁꯤꯁꯤ ꯖꯤꯝꯁꯨ ꯂꯩꯇꯦꯕ ꯉꯁꯤ ꯖꯤꯝꯁꯨ ꯏꯂꯦꯛꯁꯟꯒꯤ ꯖꯤꯝ ꯕꯟ ꯑꯣꯏꯕꯅꯤꯅ ꯉꯁꯤ ꯆꯠꯂꯔꯣꯏ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯗ ꯀꯩꯕ ꯑꯦꯒꯔꯣꯜ ꯆꯥꯒꯦꯅ ꯌꯨꯝꯗꯅꯦ ꯑꯗꯣ ꯅꯍꯥꯟꯉꯩ ꯗꯥꯏꯠꯇꯒꯤ ꯑꯗꯨꯝ ꯆꯥꯗꯕꯗꯒꯤ ꯌꯥꯝ ꯆꯥꯅꯤꯡꯉꯛꯄ ꯕꯖꯥꯔꯗꯩ ꯆꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯌꯨꯝꯗ ꯑꯣꯏꯅ ꯁꯦꯝꯃꯒ ꯆꯥꯒꯦ ꯑꯦꯒꯔꯣꯜꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯀꯃꯥꯏꯅ ꯁꯦꯝꯕꯤꯗꯣ ꯔꯦꯁꯤꯄꯤ ꯎꯠꯂꯛꯀꯦ ꯄꯣꯠꯆꯩꯕꯨꯗꯤ ꯁꯨꯗꯦꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯑꯂꯩꯕꯁꯤꯡꯅ ꯑꯗꯨꯝ ꯁꯤꯟꯅꯔꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤ ꯑꯩꯅ ꯃꯩꯗꯥꯁꯦ ꯇꯣꯠꯂꯒ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯇꯣꯠꯂꯒ ꯉꯥꯏꯍꯥꯛ ꯊꯝꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯒ ꯑꯦꯒꯔꯣꯜ ꯃꯅꯨꯡꯒꯤꯗꯣ ꯚꯤꯖꯤꯇꯦꯕꯜꯁꯇꯣ ꯁꯦꯝꯃꯁꯤ ꯍꯧꯖꯤꯛ ꯀꯛꯑꯒ ꯍꯧꯖꯤꯛ ꯁꯦꯝꯁꯤ ꯑꯗꯣ ꯑꯩꯅ ꯑꯦꯒꯔꯣꯜ ꯍꯧꯕꯒꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯊꯕꯤꯒꯨꯝꯕ ꯒꯥꯖꯔ ꯇꯤꯜꯍꯧꯁꯤꯡꯁꯦ ꯐꯖꯅ ꯆꯣꯞ ꯇꯧꯔ ꯊꯝꯃꯅꯤ ꯀꯨꯞꯅ ꯀꯛꯑꯒ ꯁꯤꯁꯦ ꯍꯥꯟꯅ ꯊꯝꯃꯒ ꯀꯣꯟꯅ ꯃꯥꯒꯤ ꯇꯟꯗꯨꯃꯨꯛ ꯇꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁꯅ ꯃꯌꯥꯝ ꯀꯩꯀꯩ ꯆꯥꯕ ꯄꯥꯝꯒꯦ ꯑꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯁꯦꯝꯃꯒ ꯏꯁꯥꯅ ꯇꯧꯔꯒ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕꯀꯣ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯣꯏꯅ ꯆꯥꯗ꯭ꯔꯦ ꯖꯤꯝ ꯆꯠꯂꯕꯅꯤꯅ ꯍꯥꯟꯅꯗꯤ ꯅꯨꯡꯇꯤꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯆꯥꯔꯝꯃꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯆꯣꯞ ꯇꯧꯔꯦ ꯁꯤ ꯈꯔꯒ ꯄꯧꯔꯤꯑꯕꯀꯣ ꯑꯩꯅ ꯌꯥꯝ ꯀꯨꯞꯅ ꯆꯣꯞ ꯇꯧꯗ꯭ꯔꯦ ꯇꯜꯂꯕ
olangbagi aduga siga chaat masala khara mix tawsalani aina chaat masala chairaga tosalani ba natradi manungdo icham chamaka hauti ba ko adu sumaina asi se yaringe kupaga haubane ba ko aido aidi dum chopping board ta khara khara ina ngam chang do ko tawre dum duga siga moida thit pado laire phasana soft oire ba ko ngha thit laga 15-20 minutes kumba thamma banina ko do sida tanje ta ani aina do macha macha hona leire ba ina chauna ani kha horaga ahum kha horaga dum charani ngasi gi okna ba ado nungthin matam se yoraga chapo chaning mana ngawdo oye baise do bazar di ai kya laina chadre hujik se dum yumda toraga chai ado egg roll gi ahambada ina tai se on thaga le khara pa base do tan se yaring ai paraga ta ka haw bani ba ko dum yaring ai tan se pahalaga hawi do atana di haw ta bani moidana haw ba hele ba egg roll gi di ko do ina tan se hana loina hodo thamani ahum ga ta hawrani ba ko chabina bus laite ado si bo ai loina chaba ngam do nga moidara khangde duga egg roll amada jerum ani thitle ani noi khara hawrani do tan se chawbanina jerum ama khata wai di khara pikana rane ba duga aigi fry pan amang sagi do onthokre kaigi no ada si se amaduna jam pak pani omelette to san grane na sine katang phare na siga oina aina omelette se hawe ado manam atai ke dum leina ka haidi sandana chaba ya ba se yumda egg roll ama se ma dum chaje macaroni gumba noodles gumba se dum chai do noodles se ai koi cha da ba do cha su cha ro ya na khale phasana weight loss se oi dringe gi ko no smaina tawre aduga egg roll da tai ba se akogi tomato ketchup khata lai ngasi di kano laitre chili sauce ka adagi green chili so green chili sauce su laitre ba ko adagi red chili sauce su haw bane aduga tomato ketchup ahum se mix toraga tai bi adi hena ma haw thok bane ba do agi di ngasi di upai laitre tomato ketchup khitang le me adu su jam lik na le me ko egg roll ahum gi baudi phajana o ani ado phajana stuffing se happy re to aigi vegetables sing se khai chawre ina chop taw base do phajana sida roll tawra thamme amakhak loikhre adu do mayam asi se ina tissue paper gumba lairadi ne phajana makhada tasan biradi roll lo phajan laibane ba do tissue paper do ngasi di laitre aduga paper aphaba su laitraba paper ina ba paper do di haina de newspaper na jomba do su phatte chabada adu duna ai si sum avoid tawre adu smaina sum roll tawsare jumda chaba bu kesu kaide na adu phajana sika last ke ma hore aduga sauce su pura lore ngasi ki aduga si je roll tawsalani do mayam ai huji chajarage do mayam ai gi se haubada lala su su na piu ko adum yumda bagi ne ina dum pangau hojan mane amdi haidi masak phajatra su dum mahau budi leine adu duna mayam ngangpi gani yam haina budi ucharak panate ai gi ngasi no magi tawjaru budo ina dum mayam da share tawjarak pani duga sida gi final egg roll se lore khushi gi ama thambi khara ge ina ama ani charni khushi su jam pame be egg roll se ko doi hujik chajarage du mayam olang mana lore ado aigi se tissue paper gumana roll tawradi phajana roll oina laibane ba ko aigi se roll se jadre tan mind tawre phajana roll tawba se jadre ado si se smaina tawbai ne ba to su kai de yumna chabani do jamna healthy ne 엄마는 막 웃더라니 아니 장아 뭐라 마닝데 로리 토야 고마워요 좀 하고 싶어가 아니 좀 애는 너무 짜는 것 같아 아니 누가 바자르기 봇 레이다가 비자들 마음이 흐져 아디 나아버리고 yumdaga kai chasi ke ham tan cha sia khalama lor tan di sajibuda tingana chagara aduga fast food cha da basu kuire do mapan dei chabi mahutta yumdaga oina ina dum samjan jaga chajara ke na dum pego se samja bane do ro se yale to su ba de mahau di chap banai pun kuni chagara nang thama me bi ga nang tan yaw da ba ha
ꯆꯥ ꯆꯥꯅ ꯑꯩ ꯑꯗꯨꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯁꯤꯗꯤ ꯑꯗꯨꯝ ꯍꯣꯔꯦꯟ ꯗꯤꯅꯔꯒꯤ ꯊꯝꯈ꯭ꯔꯅꯦꯕ ꯍꯣꯔꯦꯟ ꯗꯤꯅꯔ ꯇꯧꯔꯒ ꯁꯤ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯗꯩ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔ ꯆꯥꯊꯣꯛꯑꯒꯦ ꯐꯦꯟ ꯃꯈꯥ ꯆꯠꯂꯒꯦ ꯎꯂꯥꯛꯄꯅ ꯂꯣꯏꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯀꯣꯃꯦꯟꯠꯁꯨ ꯊꯥꯗꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯕ ꯃꯊꯪ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯄꯨꯔ ꯂꯥꯛꯑꯒꯦ ꯃꯊꯪꯗꯤ ꯌꯥꯡꯅ ꯄꯨꯔꯛꯑꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯅ ꯂꯦꯞꯄꯔꯣꯏꯕ ꯑꯩꯗꯣ ꯍꯟꯗꯛ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯈ꯭ꯔꯦ 10 daysꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ 10 daysꯃꯨꯛ ꯂꯦꯞꯄꯨꯕꯩ ꯃꯔꯝꯁꯦ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ